ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯠ ꯁꯥꯕꯗꯨꯒꯤ ꯇꯧꯔꯤꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯉꯁꯥꯏꯗꯩ ꯁꯣꯜꯂꯗꯨꯁꯨ ꯃꯥꯒꯤ ꯃꯤꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯃ ꯑꯅꯤ ꯂꯩ ꯃꯁꯖꯤꯠꯁꯤ ꯆꯥꯎꯋꯤ ꯍꯟꯗꯛ ꯍꯥꯟꯅꯩ ꯃꯁꯖꯤꯠꯇꯨꯅ ꯈꯔ ꯄꯤꯛꯏ ꯌꯥꯝꯁꯨ ꯄꯤꯛꯄ ꯅꯠꯇꯦ ꯆꯥꯎꯋꯤ ꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯝ ꯁꯥꯍꯤꯕꯀꯤ ꯃꯦꯝꯕꯔ ꯁꯤꯠ ꯑꯣꯏꯅꯤꯡꯉꯥꯏꯒꯤ ꯁꯤꯁꯦ ꯀꯨꯇꯨꯕ ꯈꯔ ꯄꯥꯐꯝ ꯁꯤꯅ ꯊꯪꯅꯕꯁꯤꯗꯁꯨ ꯂꯩꯕꯥꯛ ꯃꯌꯥꯝ ꯊꯥꯊꯔꯤ ꯀꯔꯤ ꯀꯔꯤ ꯁꯥꯔꯛꯀꯗꯧꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤ ꯂꯦꯇ꯭ꯔꯤꯟ ꯕꯥꯠꯔꯨꯝ ꯂꯣꯏꯗ꯭ꯔꯤ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯟꯅꯒꯤꯗ ꯔꯪ ꯁꯪꯖꯤꯜꯂꯤꯃꯤ ꯀꯔꯣꯝ ꯁꯥꯔꯛꯀꯗꯕꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏꯗ ꯁꯥꯔꯛꯀꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯆꯥꯎꯗꯤ ꯆꯥꯎꯋꯤ ꯑꯩꯈꯣꯏ ꯃꯁꯖꯤꯠꯁꯦ ꯌꯥꯝꯅ ꯃꯐꯝꯁꯦ ꯁꯤꯅ ꯇꯦꯡꯀꯤ ꯏꯁꯤꯡ ꯇꯦꯡꯀꯤ ꯎꯖꯨ ꯇꯧꯅꯤꯡꯉꯥꯏꯒꯤ ꯆꯥꯎꯗ꯭ꯔꯣ ꯃꯌꯥꯝ ꯗꯨꯋꯥ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯁꯨ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯍꯥꯏꯔꯛꯎ ꯑꯜꯂꯥꯍꯒꯤ ꯘꯔ ꯑꯃ ꯁꯥꯔꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯇꯁꯨ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤ ꯂꯤꯔꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯁꯋꯥꯕ ꯌꯥꯝ ꯆꯥꯎꯅ ꯐꯪꯉꯤ ꯍꯥꯏ ꯃꯌꯥꯝ ꯁꯋꯥꯕ ꯐꯪꯅꯤꯡꯗ꯭ꯔꯣ ꯅꯍꯥꯟ ꯃꯁꯖꯤꯠꯀꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯔꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨ ꯈꯤꯇꯪ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯀꯛꯈꯤꯕ ꯋꯥꯅꯤ ꯃꯌꯥꯝ ꯗ ꯍꯥꯏꯖꯔꯤꯁꯤꯅꯤ ꯀꯅꯥꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯁꯨ ꯄꯥꯡꯉꯛꯄ ꯌꯥꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯑꯜꯂꯥꯍꯒꯨꯝꯕ ꯑꯩꯅ ꯄꯤꯒꯅꯤ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯄꯤꯔꯛꯄ ꯇꯥꯔꯒꯁꯨ ꯁꯤ ꯂꯥꯏꯈꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯖꯨꯃꯥ ꯁꯣꯜꯂꯔꯤꯃꯤ ꯁꯤ ꯅꯨꯡꯒꯁꯦ ꯂꯣꯏꯅ ꯍꯥꯏꯐꯦꯠ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯂꯩꯔꯤ ꯁꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯀꯥꯡꯕꯨꯁꯤꯡ ꯆꯥꯛ ꯆꯥꯔꯤꯃꯤ ꯑꯩꯈꯣꯏ ꯑꯖꯥ ꯂꯧꯐꯝꯁꯤ ꯃꯤꯅꯥꯔꯥ ꯑꯖꯥ ꯂꯧꯐꯝ ꯁꯤꯁꯨ ꯂꯣꯏꯅ ꯅꯧꯅ ꯁꯥꯔꯛꯀꯗꯧꯅꯤ ꯁꯤꯅ ꯀꯥꯏ ꯑꯩꯈꯣꯏ ꯃꯁꯖꯤꯠ ꯑꯦꯔꯤꯌꯥꯁꯤ ꯌꯥꯝ ꯆꯥꯎꯋꯤ ꯁꯤꯅ ꯎꯖꯨ ꯇꯧꯅꯤꯡꯉꯥꯏꯒꯤ